Welwitschia Mirabilis Haiba Award Prime Minister Narendra Modida Pirakkhre. Order of the Most Ancient Welwitschia Mirabilis Haiba Namibia gi khwaidagi awang bathaki award India gi Prime Minister Narendra Modida Pirakkhre hairi. Prime Minister Narendra Modi hojik malengi laibak manga gi khongchata ngasi Namibia hariba laibak aduda thungkhibani. Namibia gi Parliament Prime Minister Narendra Modi na wangang laduna ahanbada Namibia gi mipum khudimapu thagatpa phongdokhibaga loinena Namibia gi da lairiba India dagi chatkhiba miyoi lakaya busu ikai khumnabu utkre. Namibia amadi India laibak ani gi marakta industry lamda punna thabak tawminana bag loinana Namibia hariba laibak asi thokliba diamond gi pothok sing India ga punna thabak tawminana ba wafam su phongdokhi. Prime Minister Narendra Modi na Namibia da diamond gi pothok sing leijarabasu India da diamond gi policy tongnana ba factory sing yamna chawna leiba baramna leibak ani gi marakta punna thabak tawminarabadi diamond gumna India amadi Namibia awang leibak amamam oigani ngamgani haiki. Masida natina cultural amada leibak ani gi marakta punna thabak tawminabagi tangai fadaba lei. Namibia da India na lam pangba kaya mateng pangani India da hariba laibak asi malengi mari shuba khwaidagi chawba economy oriba laibak amani maram aduna lalon itiki lamdashu Namibia amadi India anigi marakta punna thabak tawminana ba chokhatpagi lamjel asida saruk yaba ngamgani haina su phongdokhi hairi. Panba yabadi India gi Prime Minister Narendra Modi big semlan yauraba matungda malemgi laibak manga mathang manau naina chatuna India ga afaba mari thamnana ba hotnaduna lakhibani. Laibak manga gi khongchat loiraba matungda Prime Minister Narendra Modi na America ge Washington DC da amuk chatuna Donald Trump ga unaduna laibak ani gi marakta lising ani gi kuntra phawbagi manungda $1 billion chawnga rongi business puna tawinana bagi matang dasu aroiba phirep launa ba hotnagani. Loilena BRICS Sammelan America gi President Donald Trump na India da tariff thamjilagani haiba phongdorkhiba wafam adugi matang dasu kupna khanaduna laibak ani gi marakta tariff thamduna afaba mari puraknaba hotnagani haina su report asina makata na phongdorakli.